Hokiba sahi mangarom asida Manipur gi leiriba singi singmai paktangna kokthokpagi mami sauna tare misem amana fawba satellite image ki khutangda karamba mafamda singmai kokthokni bage karamba mafamda anoba khul tasilapage haiba khangma ngamlabasu lengaknadi aikhogi mitmangda singi mafam kya paksana koktholabasu tumina khangsinadana leirabra haibasi asoba wahang oiri hiramasugi matangda SKTV news ki akhanaba pawda mama Manipur ke Ching ki district singi Manungda Kangpopi district na haukiba chahi mangarom asida Ching kokthokpagi chang khwaidagi yamle Google satellite image ki matung ina district asigi Ching ki mafam kaya da paktakna chingmai kaya kokthokpagi mami uba phangli Haukiba chahi lisingani kunithoida uwa singna marang kaina horamba mafam sing haujikti lekang laga pangkhak oiba mawongda leiri Churchampur, Chandel, Tenopal, amadi Ferjol districti mafam kaya dasu haukiba chahi khara asida chingmai kaya lepa leitana kokthoragli Chingi songlaba umang kaya kokthokuna magi khudong sagadaba thabaksing pakhatnarabra haibase achawa wahang oiri maruoina Manipurda haukiba inglisingani kulumdagi medagi Erang thokduna mafam kayada tangdulutadrabasu Chingi manung honjin mafam kayadadi Erang thoklingi manung asida Ching kokthokpagi chang yamna hengatli masigi sumathakta Chandel districti manung chenba sajik tampakta anoba khul ahum nauna sebolabra haibagi chingnaba leiri Umang kokthoktanaba lengakna fanakana laurabasu Chingi mafam singadi nongma kangdana umang kokthokli Chingi lamda lengak sasan yaudre haiba mayek senglakli popi thanaba Ching kokthokpa yauna anoba khul tasinaba hunarakiba sing asi athubada miyeng changhaudrabadi drug amadi mitop changsilakpagi wathok loishinma ngambagi wangmada lehigadra haibagi nungnangba leiri SKTV news ki ma poromjariba Khetri Mayum Premchan Imphal